नुपी मचा अमा थारु यान्दुना सिजखिबा माइनर अहुम यौख्रे मोइरांग पुलिसना कोनबा थमना पोपु मखा लेकाइदि क्लास 9 तमलिबि नुपी मचा अमा मसा मतोमदा थारु यान्दुना सिजखिबा मरि लेना माइनर अहुम पुलिसना फोगलबा मतुंग जोबेनाल होम थाजिंख्रे मसा मतोमदा थारु यान्दुना सिजखिबि नुपी मचा सिमा की वीडियो अमा सोशल मीडिया दा वायरल ओइरकपदिगी मसा मतोमदा सिजबिगी वरेप लरखिबा ओइरंबे हेरि मिसी इसिगा मरि लेना मोइरांग पुलिसना हौकिबा नुमाइजु नुमिता माइनर अनि फुगत की अमदी मखोय अनिमा जोबेनाल जस्टिस बोर्ड बैसनुपुर पुथोकलबा मतुंग मरि लेनाबो ऑब्जर्वेशन होम न थाजिंखि ngasisu misi isiga mari लेना माइनर अमा पुलिसना फोगलबा मतुंग जोबेनाल जस्टिस बोर्ड बिष्णुपुर पुथोकी अमदी मार्क्सु मरी लेनबा ऑब्जर्वेशन होम थाजिंखि मिसी इसिगा मरी लेना सीएम की जॉइंट एक्शन कमिटी जेएसी ना सोशल मीडिया वायरल ओरिबा वीडियो असुबु थगतपदा सेनबसिंग थासी फावबि मनुंगदा फागदबने हाइना लाउथोखिबने अमदी करिगुम जेएसी ना थमलिबु वाफम थबक तो ओंथोक्तबा थोक्लबदि मियामगा लोइनना खोंजंग संसिंगनि हाइना सु फोंदोखिबा लेखिबनि ngasi wari sanaba naga lusing basing tili yaukri Free Movement Regime FMR semdokiba amadi border fencing khabagi matangda ngasi New Delhi da India lenga ka wari sananabagi dama ngasi naga lusing wa taramatoi Delhi di yaukri Delhi di yaukra naga lusing basing adu United Naga Council UNC gi President NG Lorho UNC Working Committee gi convener Samson Ramay UNC gi General Secretary Barayo Satchang UNC की Working Committee की Member Secretary AC Thoso Member Case Paulio Member A Adani Wango Kohoring Victor All Naga Student Association Manipur and some की President TS Angte Sangmari General Secretary Isek Saranamai Naga Women's Union की President CS Priscilla Thiumaya Mari General Secretary A Hoibila Maramni Makoy singasi India lenga ki Minister of Home Affairs North East ki advisor na invitation pirakpadagi satkibne amadi hayang ayuki pung 12 da FMR semdokiba amadi border fencing khabagi matangda wari sanagane hari Palmayabri FMR semdokiba amadi border fencing khabagi nagalu singna akan mamonu yaning da phungdoktuna lenga ki khongjang handu uhaina khongjang singduna lakibani naga singna kundaba mafam singda office Packeting to yauna makhal kya khungjang sing naga miyamna sangsing kibne amadi naga lup kya na mari lenaba khudingda hiram ani asigi matangna masing thingamdraba memorandum kya pisin kibra kibani Free Movement Regime semdokhiba amadi border fencing kharakpa asina naga miyamda yamna sawna kudong sarab mayona hali ngamkhai paringda leiba naga sing gi punsi rol da sawna ayetwa pire amadi hanadagi hawna leiminaraglapa naga sing bu lapthok hanana silli haina sawbaga roinana lengana thangjaliba khongthang asi handoknaba taksinduna lakhibani sana huran bane haiba ani BLP khidri aman bakori silver amadi sana gi potlam sing yenglaga langthik langhangani hairaga sana huran bani haibigi maral pharba mi ani bel thatokna buwafam kotna yakhidri madugi mutam akhigi mathakta makhatana thigatpa yana ba jail oina thajingkhri Zeb Judicial Magistrate Court na jail thajingkhra mi ani dudi Bihar Igdara dagi laklaga hata golapati parada leiba Damendra Kumar Soni Senifu Tret apok palekidraba Setiam Suma Kalaminaba West Bengal gi Gorapir La Guardian gi Shankar Soni se yengkai apok palekidraba Apple Sonic ni Impal West District ki Shaga Road takhelambam laikai dagi ahal oirabi amaki mayumda sana Pengani haina penglaga namthak tawdun sana sing mahi amada tumhalaga pokhibadagi police to wakalakpadigi makhoi ani hata golapati digi police na fatkibani makhoi bu police custody de thamdana wang pong se tharaba matungda ngarang court puthorakpani defense council na makhoi bu bail thadon bu wafam thangki APP na makhoi na tawba thabak sing court thamkibaga loinana makhata na thigatpa yanaba judicial custody de remand tawbinaba court appeal tokhi court na nakalani maki royal taraba loinana case asigi masak sing gingsilaba matungda lakliba September 9 phawba judicial custody de remand tokhi police ta tha sigi kund lakiba wakat amadi court APP na thamkiba wafam ki matung ina tha sigi 13 gi nungthinda miyoi ani Shagarod Takhelambam laikai da laibi ahal oirabi adugi mayumda mantharaba kori silver amadi sana sing line phengduna langhanba miyoi sing saduna lakhi hari kori gi kwanama puthokalaga mahi amanda ngahak tinglaga phengmada langthik langhanduna ahal oirabi dubu thajalaga sana su langthik langhanbi yagani habu wapam masakhangda mi ani duna thamkhi hari
Prime Minister Narendra Modi Manipur laknaba thourang tauri maki khongsak ki mangoinana August 19 honggi MOS ama lakadari Home Affairs ki Union State Minister khongsak ki mangoinana None gi Deputy Commissioner na DLO singi mifam pangthokre Prime Minister Narendra Modi ni Imphal amasi Chusampur pangthokadaba miyam gi mifamda wa ngangnaba thourang tauri maki Chusampur khongsak ki damuk district adugi helipad amasum public ground singi singkre May ahum English singa niga kun go hungdoi digi ko ki zawgi lamen tuyen bising na makhoi gi khulai pai ba theory sing khakta natana makhoi na saksai yu thak amasum law lining manaba me ma digi khulai pai bising phawga samna duna Manipur digi separate administration lawgani haiduna mitei da atamna onsing duna tamthiraba lan sa tharakpadi gi haujik sahi ani henjilaglaba phawda lan asigi warusin purakthing gi serakta Prime Minister Manipur lakna thourang tawba hawrehri Sayani helaglaba Manipur gi lan asigi manungda Prime Minister Narendra Modi na Manipur gi nongpok sekmai police station na konba mamada nupi ani da phajadaba thawong sathaki haiba thawdoki matang yauna Manipur gi lan asi laining da yufam oiduna haurakpa nati haibana singba Atenba wafam kya phungtorakpadigi hena ngasi phawda lan asigi warusin puraknabigi matana wafam amata phungdoktringi amasum February 4 English ngani ga kunga manga Manipur lenga kisi minister yauna ruling amasum opposition ki MLA minister singamani Manipur gi lup amataga unaduna lan asigi matana wari sanadri amasum pung kharagi khongsata phawwa state asida laktri haiduna miyamna warawnari gi serakta Manipur lakna thourang torakpani haidi Berian ki khonjel ni haiduna charge torokba case Supreme Court Ahmedabad ki National Forensic Science University da audio tape adu examine tawnaba khankre Koki Organization for Human Rights Trust Kohorna Manipur ki Chief Minister oiramba Berian ki khonjel ni haibising yawba audio tape khara puthoraktuna Supreme Court of India ma ki makta file torakiba writ petition civil number 702 of 2024 gi makhata ba oil tha siki taramn court asita satakhraba matungda ngasisu amuhana petition ase lokotuna masigi oil satakhre tha sigi taraga mapanda leba sigi khwaidi ki wanglo boil sangasigi Justice Sanjay Kumar amasum Justice Satish Chandra Sharma ki bench na petition asi lokotuna khanaraba matungda makhatana khananaba lepkhibegi matungina ngasisu Justice ani ki bench ta petition asi amuhana lokotkibani hairi Anauba sungshinaba lengak semgadaba oirabadi common minimum program laigadabane amasung ingtapa hanjilakpagi roadmap yawgadabani NSCN-IM ki TS Muivah na Urkhul ki somdal laklabi yai hairibisi NPP nadi taramn okani Waijoi Kumar February 10 English ngani ga kunga manga digi 12 suba Manipur Legislative Assembly bu suspended animation thamlaga sana halakliba PR lenga asigi ahanba tha taruki matam loiraduna amukasu tha taruk sangdo halabasu athupa matamna Manipur miyam ki lenga ama Lahelak yari hainaringa gi serakta NDA gi partner oiriba NPP gi oinadi nauna samlakadaba sungshinaba lenga aduda saruk yanabagi damak tangai padana common minimum program am laigadabani amasu Manipur ingtapa hanjilaknabagi roadmap mayek singna yawgadabani haina NPP gi National Vice President oiriba party gi Manipur State ki President Waijoi Kumar phongdokhredi Indo Naga peace talk sovereign ani ki marte sathabani Naga gi flag amasum constitution kaidongai da compromise tawroi NSCN-IM National Socialist Council of Nagalims NSCN-IM na India lenga ka matam kya gi mamang gi sathaduna lagli Indo Naga peace talk asi sovereign ani ki marte sathaba peace talk amani peace talk asi Naga sovereign ki leiriba flag amadi constitution asi negotiate tawba yaba wapam amanati kaidongai da compromise tawba yaro hena NSCN-IM na phungdorakli Tentang asum na miyam na thamjaram ge tu hausa kuina di miyam pau sumatang sa lusin jarage mas makata banaw update miyam po nang aminasi